Government thajaba pikibagi matung ina IDP singi yumthong khudingmakta lupa lakh amamam piragani. Government mamangda thajaba pikibagi matung ina IDP singi yumthong khudingmakta lupa lakh amamam piragani. Senfam masigi manungda ahanba phase ki oina lupa lising kun manga fikraba matung lemhoriba lupa lising humphutara manga asigi manungda lising kun ngasidagi hauna DBT gi khutangda yenthokba hauragani haina Home Minister Govindas konthok jamna ngasi Bishnupur district ki Ningthaukhongi Mangol nganbi relief camp ta leiriba IDP singda makoigi benefit sing yenthokpagi thorongga mari leinana fongdokre. Govindas konthok jamna makhatana haikibada IDP singda piba yaba mateng sing pinabagi pandamda Chief Minister Yumnam Khemchan gi lising makada distribution program asi pangthokpani. Hairiba khongthang asigi manung channa IDP singi tangai fada polam sing amadi mattress sing lainabagi damag makoi gi account ta DBT gi khutangda lupa lising ani chamri kun piba hore. IDP singi punsi mahing phagatnaba tongan ba government ki makhada leiriba development scheme singi makhada benefit sing launaba so appeal toki. Santi leiba masung saukhatpa society ama oinabagi damag education da ahenba mideng chongba mathau tai haiki. Loinana lamdam asida ahongba ama purakpa yauna santi amasung tangdu laitaba phibam ama oinabagi damakta aikhoina punna honaminasi haiki.